Russia amasung Ukraine ani gi marak tholiba conflicts gi matangna mayam da update pizagi mayam yeng taminasi ahum suba malengi lamjao sidi nuclear khaktana thokwan ngamgani haibasi tasengle Russian foreign minister Russia na Ukraine gi mathakta lan lauthokraba matung numit marini gi manungna president Putin na ma ki lebak ki nuclear dead reinforcing special oina mitna sing lainana khan kraba matungda Moscow na Ukraine gi mathakta akan ba lanjang sangsin ba hokibani haina Russia gi foreign minister Sergei na Russia amasum foreign media singda khan khre mana makhata na phungdokibada malem gi ahum suba lanjau thokpa haibisi nuclear power sizinaraba matamda oithokani haibisi madi taseng laiki magna marueba wafam ama padladuna phungdorakpada nungsuklonggi politician singna makoi gi makokta nuclear war gi wakhalon sina ungduna leinare adubo nuclear gi wafam asidi Russia gi president Putin gi makokta leiti haina Lavrov na singdorakli Lavrov na makhata na phungdorakpada hauju phawda Moscow da Ukraine gi military gi akiba pirakpa madi saitheng pirakpa leitri adubo Washington gi di mawong khrada threat pirakpa leikri haiki adumana mapaleba ki ithil amatana Russia da akiba pirakpa amadi misang sangduna pamda thodok sing tholakpadi ayaba piba ngamloi haina makna makhata ki Russia na maru oina Ukraine gi mathakta military operations athari basigi maramdi Ukraine gi konung kifna NATO join taunaba honarakpadagi tholakpa thawong ne haina su Lavrov na makhata na phungdorakli amaromdana Ukraine dagi foreigner amadi India student sing laukthoknaba basa maga kuntra thaurang tawduna leire Russia laingakna Ukraine da hauzik panduna leiriba India mahairoi sing amadi mapalam gi mihoi kaya war zone adudagi laukthokduna sapagadaba mafam singda thaidoknabagi damak basa maga kuntra thanabagi damak sem saduna leire haina Russia gi military general na ngasil phungdokre Lana sina sowalaba Ukraine gi Kharkiv amasum Sumy city gi Belgorod region da leiriba foreigner amadi mapalam gi mahairoi sing kananaba khongthang oina Russia na thabo asi pekhalakpani hari thawrang singarang India gi Prime Minister Narendra Modi na Russia gi President Putin ga loinana Ukraine gi conflict area na leiriba India masa sing aso angam to ondana ba appeal torakraba matungda Russian National Defense Control Center gi head Colonel General Mikhail na thawrang asi pekhalakpani hauju phawi oina India mahairoi lising nipan hena Ukraine da satpham khangdana leiri haina Foreign Secretary Harshvardhan Sringlana lepak ponumita phungdoki basu leikrabani amasum comfortable bus punna samaga kuntra Ukraine gi Kharkiv ta thanana ba thorang tawboloire ngase yupung taruk tabada Nekho Tevka amasum Sudja checkpoint singda leiba Belgorod region digi thanana ba sem sakhrabani haina Colonel General News Agency sida phungdorakli Mana makhata na phungdorakpada hairiba mafam singa asida matam khragi oina makhoigi chapchaba leifam safam amadi khudong thiningai oidaba mawongda pothaba phangani hairiba checkpoint singa sida hanana soida ngamdana ba section tharang lokhat pasu loire haina phungdorakhi lanjelakpu singa sina makhoigi checkpoint singa sida hot meals phangbada natana mobile clinic sem saduna makhoigi mathau taba hidak langthak sing punama ready tawduna thamle Ukraine dagi puthoraglaba refugees singadu Belgorod city da thunglaraba matungda makhoigi maramdamda aeroplane gi kuthangna mayum singda Russia gi military plane thingani hainasu general asina makhata na phungdorakli yumsakaisa numita telephone sanaki bu wari amada Russia gi president Putin na prime minister Modi da soidana Indian nationalist singi damak Ukraine da laidibu Indian sing soida ngamda yaholakpada angamba mating pangani haibigi thajba pikiba laikrabani hainasu Kremlin na phungdorakli Mas Russian service members singna makoi head angamba thakta khonaduna international singbu war zone oiraba mafam adudagi mayum phawa yoroknaba tangai fadana lokhot piaba thabak sing lokhotlagani hainasu Putin na ensure torakpa lekhrabani yumsakaisa numita Kremlin na phungdurakibada Russia na khwaidigi soidana ba mawongda khudaki oina India masa singbu Kharkov dagi lauktholaga humanitarian corridor da fawduna Russia tabu khwaidigi sambalambi da purakani hari Russian Presidential Press Service na suleba anigi lusingbani na yamna nungsi chanaba mawongda wari sakhraba matungda Russia gi makedigi makhoigi angamba pangal sizinaduna Ukraine da leiriba Indian citizen bu kangani haibu wapam phongdurakhi hainasu pausna makhata na palakli amaromdana Russia Ukraine lana covid sandokpa hengar halakpa yai WHO
Hauzik sathariba Russia Ukraine conflict asina COVID-19 sandorapagi sang hengat halaktuna aruba laina lakpa yabagi risk hengat halakpa yai haina World Health Organization WHO na warning tawkhre yumsakisa numita press briefing amada WHO gi Director General Tedros Adhanom na hai Ukraine da hauzik puriba humanitarian emergency asigi matangna WHO na nungnang pui conflict asigi mamangna Ukraine COVID-19 case hengalakpa lekhi lan hokibadagi test tawbagi sang nembasina detect tawdaba transmission gi sang yamna wanglamba yabagi singnaba lei masiga loinana vaccination coverage nembasina mi masing yamna aruba laina develop torok yabagi risk hengat halli haina palladuna Gabrielsna hai oxygen supply wat pana COVID-19 amadi atai condition sing selaba patient sing laying bada asawu sathing amanang hangani US High Commissioner for Refugees ki matungina miyoi million amarom Ukraine thadokre amasum masing asi yamna thuna hengalakpa yai hana spari mi paktakna sathok jasin tawbasina COVID-19 sandorakpada hena mating oiragani masina yumthangnari balebak singi health system singda pressure hena piragani haina makna sum makhatana phongdoki briefing adu WHO Health Emergency Program gi Executive Director Mike na warning period hai ki madudi conflict asina maram oiduna miyamna paktakna mafam amadigi amada hongduna satpasina COVID-19 sandokpugi sang wanghanbadana tana anoba variant tholakpadasu khudong sahangani WHO na hauzik Dubai da leiba haptagi Ukraine tangai fadaba medical supplies pisinana bo honaribani medical supply gi ahanba shipment adu sagol sunumita Poland thungani maduda trauma care amasum emergency surgery gi hidak langthak metric ton 13 yaugani maduna patient lising amagi mathau taba sing amasum miyoi la amaga lising yang khai gi mathau taba atai health supply sing thungangani adumaina ma humanitarian workers sing sanction ba yana bagi corridor ama samgatuna mathau taba miyoi singa leptuna analeng gi hidak langthak sing phangana na WHO na mari lena ba sing da appeal tawri lana maram oiduna Ukraine da khudong thiningai oiba mong medical oxygen supply gi sangka hena namely haina mamang WHO na warning tawkhrabani haina su pausna makhatana sa phongdorakli amaromdana Russia amasum Ukraine gi marakta nauna amuk wari sanaragani Moscow na Kiev military assault leptana satharakpa numit nipani surakpuga loinana Russia amasum Ukraine gi marakta sagol sunumi ki athengbada Belarus Poland border gi Belobeskaya wari nauna sanaragani Russian presidential aides Vladimir Medinsky na phongdorakibada maakna lusingba delegation jumsakisagi numidangna wari sanafamda thungki maaki matungina wari sanagadoriba Ukraine gi delegation adu sagol sunumita thunglabayai Moscow amasung Kiev na anobu wari rauna sigi mafam yanakrabani Ukraine gi delegation adu buleba sigi territory da ayat apan thuandana satpa yanaba Russia gi military na khudong thiba thok loidaba corridor semle official asigi matungina wari sanabaduda 6 fire purakpa yauna atay wapum sing khanagani adumainama Ukraine gi party of 7 of the people's ki parliamentary faction leader David Arakhamiana Facebook post ki kutangna phongdorakibada Belosbekayana pusada wari sanagani hairibasi sumde nakalani gi marakta wari sanagani haibisi summi toygum pallibu wapam asidi lali masina taba atopa mafamdo ina wari sanagani atay akupa singdi kona pigani hana Interfax News Agency na maki warol paladuna haidi Russia amasum Ukraine gi marakta ningthokaba numita pangthokiba ahanba wari round yanaba puraktana lusinki Ukraine gi foreign minister Damistro Koleba na Facebook ta haiki madudi Kiev na negotiation sathanaba semsai toygum sum Russia gi ultimatum in badi tawroi hansu paus na makhatana palaklibani adu hausi koina di myam paus mata sa lusinjarage amasum pathoksa gi soi khiba lan khiba yaru sum myam nga pigani matam gi weba maru ebi paus sum myam da lepalaitan update pijarake haina channel sigi mekedi gi thamjari and thank you